अहनबदा मरोइबा पाव मणिपुर की फाइनल फोटो इलेक्टोरल रोल फोंख्रे मणिपुर की वोटर लाख कुन लिसिंग यांखैगा मरी सुख्रे वोटर लिसिंग मापन चातर निफुगा माथोय लौथोख्रे मणिपुर की इरांग सिबु हंथरे हाइगदौरिब्रा हाइबा वाहंग लागली मौना अमा रिलीफ कैंपता थौरी यान्दुना सिरमबा लेरे सिरमदुना लेरमले गवर्नर न सिसिपुर चलुरे इरांग लोइसिलगनि हाइना थाजबा पीख्रे थबक यांगसिनबा गवर्नर ना NSIDCL दा खंगहनख्रे हारि मणिपुर प्रेस क्लब की सही यांखै सुबगी कुमोन थौराम पांगथोख्रे रॉबिन्सन द बेस्ट फोटो जर्नलिस्ट अवार्ड खुसिनरे कुकी सिंह पुंग निफुग निपान की मनुंग द लाले हाइजगदबनि हाइना नगाना फोंदोरकले मणिपुर की मियाम थोइनमी पाइनिंगाई ओइदि हाइना डॉक्टर रंजन फोंदोख्रे कुलंगाक पहात पे यारोय हाइना वकत मिफम फमख्रे ममा मपान मसा सिंह पीब ख्वादी ममल याम खुदोल दी क्वालिटी एजुकेशन हाइना इराबंतना फोंदोरकले साइन तौनकिबा ग्राउंड रूल थुगाइकिबा लेते हाइबा वाफम फोंदोरकले दिल्ली असेंबली की इलेक्शन फेब्रुवारी 5 पांगथोकनबा मतम लेप्ख्रे अमदी मणिपुर नुपी ड्रग यूजर सिंह रिलैप्स ताबगी चांग यामना वांगले सही नौरिबा यूजर सिंहबो अंगांगी अखनबा रिहैब सेंटर दा थंबा तंगाई फदे हाइबा वाफम फोंदोरकले खुरुमजरी मॉर्निंग न्यूज़पेपर रीडिंग मीडियम ताबिरिबा अमदी ताबिरिबा सिंहबो पुष्परानी लाइसोमना तराम नोक्सरी हौजिक मरोइबा पाउसिंग मियामदा संदोकना पिजरी मणिपुर की असेंबली कॉन्स्टिट्यूएंसी हुम्फू की फाइनल फोटो इलेक्टोरल रोल चीफ इलेक्टोरल ऑफिसर की ऑफिसना जनवरी 3 फोंख्रे मणिपुर की ओइना पुनबा इलेक्टर मसिंग असी लाख कुन लिसिंग यांखै मरी चौहुम मरीफुग तरेत सुरे रिविजन की मतम असिदा इलेक्टर लिसिंग मापन चातरेत निफुगा माथोय लौथोख्रे फाइनल फोटो इलेक्टोरल रोल फोंबगा मरी लेनबा पांगथोकपा पाउगी मिफम अमदा चीफ इलेक्टोरल ऑफिसर प्रदीप कुमार जाना पाउमिसिंगदा हाई सही असिगी जनवरी अमदा क्वालिफाइंग डेट होइबा ड्राफ्ट इलेक्टोरल रोल दा अपुनबो वोटर मसिंग लाख कुन लिसिंग कुंथ्रागा मरी चाट्रुक हुम्फु ओइरंबादो फाइनल इलेक्टोरल रोल दा अपुनबो वोटर मसिंग असी लाख कुन लिसिंग यांखै मरी चौहुम अरिफुग तरेत ओइरे मसिगी मनुगदा नुपा इलेक्टरना लाख 9,932 चामग निफु नुपी इलेक्टरना लाख 10,064 समापन हुम्फुद्रागा मापन अमसुंग थार जेंडर इलेक्टरना सनीगा हुम्फुगा निपाने मसिगी मनुगदा इम्फाल ईस्ट डिस्ट्रिक्ट की इलेक्टर मसिंग असी लाख 3,000 चाट्रुक हुम्फुगा निपाने इम्फाल वेस्ट के इलेक्टर मसिंगना लाख 3,000 चामा हुम्फुद्रागा तरुक बिष्णुपुर की ओइना इलेक्टर मसिंग लाख 1,035 सनी हुम्फुगा मापन थौबान की ओइना लाख 2,003 सहुम हुम्फुगा तरेत चांदेल की ओइना 2,093 चामा सुमना निपान उर्खुल की ओइना 1,035 चनिपान 93 सेनापति की ओइना लाख 1,093 चाट्रुक हुम्फुगा तरुक तमेंगलोंग की ओइना इलेक्टर मसिंग 1,063 चामरी 38 मखाताना चुराचांदपुर की इलेक्टर मसिंग असी लाख 1,035 जिरीबाम की इलेक्टर मसिंग 1,038 तरागा हुमदोई कांगपोकपी की इलेक्टर मसिंग लाख 1,3,418 काक्सिंग की अपुनबा इलेक्टर मसिंग लाख 1,19 चामा मरीफुगा तरुक टेक्नोपल की अपुनबा इलेक्टर मसिंग 9,915 कामजोंग की इलेक्टर मसिंग 9,035 चनिपान 18 नोने की अपुनबा इलेक्टर मसिंग 19,918 अमसुंग फेरजोल की इलेक्टर मसिंगना 19,934 ने स्टेट असी की जेंडर रेशियो नुपा 1,000 खुदिंगी ओइबा नुपी की मसिंग असी ड्राफ्ट इलेक्टोरल रोल पब्लिकेशन दा
लिसिंग अमा चुमना हुंफुगा मापन ओइरंबदगी फाइनल इलेक्टोरल रोल फोंबो मतमदा लिसिंग अमा चुमना हुंबुद्रादा हेंगलखी लोइनना इलेक्टेड टू पॉपुलेशन रेशियो ना 53.9 ओइरंबदगी 55.3 दा हेंगलखी मणिपुर की सिंखोंग सिंग्यादा कुकी अमसुंग मैतेगी मरक्ता कापनरंबा नोंमैगी मखोल ताकिद्रे सेंटर अमसुंग स्टेट लेंगांग मणिपुर इरांग हंथरे हाइख्रे तसेंगनमक मणिपुर इरांग सिबु हंथरे हाइगदौरिब्रा हाइबा वाहंग अमा हंगबा याबा नुंगाइतबा थौदोक अमदा मौनहा अमा रिलीफ कैंपता थौरी यान्दुना सिरमले मणिपुर दा कांगलुप की इरांग थोकिबा था कुन असिगी मनुंगदा लांजेलकपा कया मरुम मसा मथंता सिजबगी थौदोक वाथोकना पिक थले चुराचांदपुर खक्तदा इंटरनेली डिस्प्लेस पर्सन 13 मसा मथंता सिजख्रे हाइना मणिपुर article.com कौबा वेब पोर्टल अमदा फंगलकपा पाउ अमा पल्लदुना मणिपुर की कमीशन फॉर प्रोटेक्शन ऑफ चाइल्ड राइट्स के चेयरपर्सन कैसाम प्रदीप कुमार ना फोंदोख्रे तंपाकलमदसु काक्सिंग पुलिस स्टेशन कोनबा मफम अमदा सही नौरिबा नुपा मचा अनि उपाल अमतदा थौरी यालगा सिरगा लेरंबगी थौदोक अमसु थोख्रे मौनहा अमसुंग नुपा कयासु मसा मथंता थौरी यालगा सिखिबगी थौदोक कया अमसु थोखिबा लेख्रे इंटरनेली डिस्प्लेस पर्सन ओइना लेरिबसिंग मसा मथंता सिजबगी वाथोकसिंग असि मणिपुर लेंगाक नंगासि फावबा लोइसिननबगी थौसिल पाइखत्रि ख्वादिगी नौबोइना इम्फाल वेस्ट डिस्ट्रिक्ट की मनुंग चनबा नंबोल पुलिस स्टेशन कोनबा मेकोला गुलाब हायर सेकेंडरी स्कूल दा हांगबा रिलीफ कैंप तलैबा मौनहा अमा ngarang numidawaram masana tumliba relief camp ki phamung mathaki selling fenda thawri yalaga sirambani thawdo singarang nuthil pung 3:15 rom tarakpada thokibani laikhidrabi maunha sigi maming sukham janu सही कुन महाचुराचांदपुर डिस्ट्रिक्ट की सिंहातगी सुखाम जेम्स सही कुन माथोगी लोइना बिनी मौनहा असना अयुक नुथिलदा सिजनबा इनफी अनि समजिनरगा फाइरेलदा किसिलबा तुंगदा थौरी यान्दुना सिजखिब्रा हाइबगी सिंगनबा लै थौदो असिगी पाव हेक फंगबगा नंबोल पुलिस की टीम अमा लाक्तुना मैजिस्ट्रेट का लोइनना यंगसिनखी लेखिद्रबी चनुगी मपुरोइबा जेम्स पाउमिसिंग हाई महाकी नुपीना थौरी यान्दुना सिबगी मतम अदुदा महाक युमदा लैते मतांग अदुदा वांगजिंगदा थबक सुदुना लै मयुमदगी पाव असि मखाताना पिजरी मयाम्बना कॉल तौरक्लगा चनुगी पाव असि पिरकपनी महाकी लोइनबिगा करिगुंबा हिरम अमतदा साउनखिबा नुंगाइनदबगी थौदोक थोखिबा लेखिदे हौजे हौजिक मकी ओइनसु मखोय अनिगी अपोकपा मचा अमता लेट्री युम्बा लंबी खोंगदारक्लबा मतुंग हंदकता अंगांग नावपुरगा कायखिबी थौदोक थोखिबदी लै महाकी लोइनबिगी हक्सांग लायेंगनबगीदमक थबक सुबा चटपनी हाइखि मणिपुर की गवर्नर ओइना हंदक वासक लौखिबा अजय कुमार बालाना ngarang चुराचांदपुर दा चतुना मफम अदुगी सीएसओ अमदी महिरोय लुपसिंगी लुसिंगबसिंग उनादुना वारी सानख्रे मणिपुर की इरांग अथुबदा लोइसिनगनी हाइना गवर्नरना थाजबा पिख्रे गवर्नरना ngarang चुराचांदपुर अमदी बिष्णुपुर की तोंगान तोंगान मफम सिंगदा लैबा रिलीफ कैंप सिंग दा चतुना कैंप सिंग अदुदा लैबा मियोय सिंग उनादुना वारी सानखी लोइनना इनमेट सिंग अदुना फोंदोरक वाफम सिंग गवर्नरना कुपना तासिन खिबगा लोइनना महाकी माइकेदगी पांगबा याबा mateंग पांगनी हाइनसु थाजबा पिरम खि हाइरे गवर्नरना ngarang महाकी ऑफिशियल सिंग लोइनना अयु अंगनबदा चुराचांदपुर दा थुंगदुना पुंग 9:40 चटपा मतमदा चुराचांदपुर कॉलेज दा इंफॉर्मेशन टेक्नोलॉजी के सेंटर अमा संगाखी
लोइनना कॉलेज असिगी महिरोय क्यासु उनदुना वारी सानकी मदुदा महिरोय सिंगना थेंगनरिबा खुदोंग चादबसिंग अदु को हननबा पाइखत याबा थबकसिंग पाइखतकनी हाइना फोंदोकलमखि हाइरि तुंगदा चुराचांदपुर की डीसी की ऑफिस दा मफम अदुगी कुकी जो काउंसिल ITLF न चिंबा सिविल सोसाइटी ऑर्गेनाइजेशन सिंगा उनदुना वारी सानकी लोइनना अथुबदा तंगदु लैताबा हंजिल हंगनी हाइबो वाफम अदु थाजबा पिरमखिबदि मसिगी मतुंग गवर्नरना कुंतरेट सुबा सेक्टर असम राइफल्स दा संगदुना साक सारबा मतुंग तुंगबोइदा लैबा सद्भावना मंडपता हांगलिबा रिलीफ कैंप ता संगदुना इनमेसिंगसु उनकी तुंगदा गवर्नरना चुराचांदपुरदगी हलकलगा बिष्णुपुर डिस्ट्रिक्ट की मोइरांगदा लैबा चिंगु थांगजिंग गेस्ट हाउस रिलीफ कैंप ता संगदुना मफम अदुगी मियोइसिंगसु उनदुना वारी साकी नाकल अमरोमदा गवर्नर अजय कुमार भलाना नहान नेशनल हाईवे एंड इंफ्रास्ट्रक्चर डेवलपमेंट कॉर्पोरेशन लिमिटेड NISIDCL की मिहुत सिंह उनदुना वारी सानकी बगल लोइनना स्टेट असिदा पाइखलिबा नेशनल हाईवे सेमगत सागतपगी थबकसिंग खुमांग साउसनबा खंगहनखिबनी उनबासिदा NISIDCL की एजुकेटिव डायरेक्टर MS देबान की माइकेदगी मखोइना हौजिक पाइखलिबा थबक थौरमसिंग असिगी मतंगदा गवर्नर दा मरिक सुमना पाउदमखि लोइनना तुंगदा पाइखतकदबा प्रोजेक्ट कयागी मरमदसु खंगहनखि हाइरि मसिदा थेंगनरिबा खुदोंचादबा कयागी मतंगदसु पाउदमखि हाइना फोंदोरकले इंडिया दा ISMPV की अनौब केस अनी थेंगनखिबगा लोइनना ISFPV की केस 8 सुख्रे मणिपुर लेंगाकना सुलैना असि स्टेट असिदा संदोरकपा थिंगननबा थौरांगसिंग लौखतख्रे स्टेट मॉनिटरिंग कमिटी सेमदुना पाइखलिबा थबक थौरमसिंग येंगसिनबा हौख्रे अनाबा असि मियामना थोइना मी पाइनिंगाई ओइदे हाइना हेल्थ मिनिस्टर डॉक्टर सापम रंजनना मियामदा अपील तौरकली मणिपुर लेंगा की जॉइंट सेक्रेटरी हेल्थ एंड फैमिली वेलफेयर रेगिना होंग्रेना खुयेकविदुना थोखिबा ऑर्डर अमदा स्टेट असिदा ISMPV संदोरकपा थिंगननबा स्टेट मॉनिटरिंग कमिटी सेमले कमिटी असि स्पेशल सेक्रेटरी हेल्थ एंड फैमिली वेलफेयर ना चेयरमैन ओइगनी लोइनना मेंबरसिंग ओइना डायरेक्टर हेल्थ सर्विसेस पावसी मखा ताना तामिनसी Medical Superintendent Jamnins, Medical Superintendent RIMS, Project Director BRDL Jamnins, State Surveillance Officer Manipur, Head of Department Microbiology RIMS amasung Jamnins, IBSD nahapa mihut ama amasung Chairman nahapa mihut singna Committee asigi member sing oiri. Laiset asigi matangda Minister Health Dr. Sapam Ranjan nahai State asigi oina laina asi thengnanaba kari thorang लौखत कदगे हाइबगी मतंगदा महाकी थाकता मिफम पांगथोक्तुना तांकक कयारकता खनारे लौखत फमथोकपा थबकसिंग पाइखतपा हौरे मसी सेक्शन थौरांग ओइना सेम साबनी अनाबा सिगी थोइना मी पाइबा फाउबिगनु मसी निमोनिया मखल अमनी अमसुंग मसी इंडिया दा हानादगी लेरकलबा अनाबनी मपाल लमदगी लाकपा मियोइसिंग लायोंग उथोकपासिंग यंगसिनबा मरी लेनबासिंगदा खंगनख्रे मसीगी सेक्शन थौरांग असी एयरपोर्ट अमसुंग लेखा लंबी की एंट्री पॉइंट सिंगदा खंगनखिबा लेरे हाइकी अमरोमदा लोक थुंगबगा लायोंग मानबा अनाबासी कुमजा लिसिंग अनि अमदगी इंडिया याउंगना मालेमगी लेबा क्याता लेरखरबा अनाबानी हाइना इंडियन काउंसिल ऑफ मेडिकल रिसर्च ना फोंदोखरे वायरस असिना सही कांगलुप खुदिंगमकी मियोइसिंगदा नाहनबा याई मसागी इम्यून सिस्टम सोनबा मियोइसिंगदा हेना खुदोंग थिनिंगाई ओइ सेंटर की माइकेदी स्टेट सिंगदा निंगसागी अनाबा लेबा मियोइसिंग सर्विलेंस थबगी थबक यांगसिननबा खंगहनख्रे लोइनना मियामदा लेना असिगी मरमदा खंगहननबा थबक लौखतननबसु खंगहनख्रे हाइरे सेनापति डिस्ट्रिक्ट के लुंगमीराम खुलदा नगाफ्रु की नुपी अमबु कुकी की गैंग खुदपु अमना तमथिना ओट नैखिबगी थवोंग असिदा सेनरिबा मियोइसिंग अदु फादुना चपचाबा सैराक पीबगा लोइनना कुकी की लुसिंगबसिंगना पुंग
निफुगनिपानी मनुंगदा लाले हाइजगदबनि हाइना PHAL Naga Joint Action Committee na फोंदोखरे कमिटी असिगी मीडिया सेल न थादोरकपा चेरोल अमदा हाई कुकी सिंगना सथकिबा थवोंग अदु कंडेम तवी मरम मक्तदा नगागी नुपी अमबु इकाई खुमनबा मांगहनबिबा हाइबसी नुपी अदु खक्तदा सिंगनबा नतना नगादा सिंगनबनी नगागी लमदा संजफम लौदुना लैरिबा कुकी सिंगना सथरकलिबा थवोंग असि का हेमनख्रे मरम असिना कुकी गी लुसिंगबा सिंगना पुंग निफुगनिपान गी मनुंगदा अईब ओइना मियाम खंगना लाले हाइजगद्रबदी मदुदा थोलकपा अफफतगी टेक्साक कुकी सिंगना पुजगदबनी हाइरे मणिपुर पुलिस कमांडो की कांगबो अमना हौकिबा डिसेंबर 13 दा थबाल डिस्ट्रिक्ट की सलुंगफमदा नोमैना कापतुना खुलंगाकपा अमा हाटकिबा अमसुंग खुलंगाकपा तरुंगना फाजिलगा थमकिबगी मायोक्ता फंबा वाकत मिफमसिंग मखाताना सथरी इम्फाल ईस्ट डिस्ट्रिक्ट की मनुंगसनबा नोंग्रेन मयाई लेकाई कम्युनिटी हॉलदा नोंग्रेन अपुनबा मैरा पाइबिना सिंधुना ngarang फाजिनकिबा खुलंगाकपासिंग कंडीशन अमता यावदना थादोरकदबनी अमसुंग खुलंगाकपा हातपदा सेनबा पर्सनल सिंग चेराक पीगदबनी हाइबा डिमांड तौदुना वाकत मिफम फमके मसिंग यामलबा मियामना फमकिबा वाकत मिफम अदुदा खुलंगाकपा फाबा अमसुंग हातपा यानिंगदे मणिपुर पुलिस कमांडो सिंगना मैतैदा थौना फुदोकपा यारोय मणिपुरदगी आर्म फोर्सेस स्पेशल पावर एक्ट 1958 लौथोकदबनी हाइबना सिंगबा खोलाव सिंग लाउखी मणिपुर प्रेस क्लब लिंखटखिबगी यांखै सुबा कुमन थौरम गोल्डन जुबली नहान ऑल मणिपुर वर्किंग जर्नलिस्ट यूनियन अमजू अमसुंग प्रेस क्लब मैनेजमेंट कमिटी न सिंधुना मेजर खुलदा लेबा क्लब असिगी लोकताक हॉलदा पांगथोखरे थौरम असिग मरी लेनना पीबा बेस्ट फोटो जर्नलिस्ट लिसिंग अनि कुनगा मंगागी मना सनालेपाक पाउसेगी पाउमी रॉबिन्सन वाहेंगबमदा खुसिनखरे मना असि हौकिबा कुमजा लिसिंग अनि कुनगा हुमदोइगी नोवेम्बर थादगी लिसिंग अनि कुनगा मरीगी नोवेम्बर फावबदा थोकिबा इरांग सिंगा मरी लेनबा फोटो थौदोक वाथोक सिंगदा रॉबिन्सन कापकिबा थोइदोक हेंदोकना मतिक मगुल लेबा नुंगी वाहन थोक कया सेनबा फोटो सिंगबु सखंगबो ओइना पीखिबने मना असिदा साइटिसल अमा सोल अमा डायरी कैलेंडर अमा वसुंग सेल ओइना लुपा लिसिंग 10 यावरी यूनिवर्सिटी इंजीनियर्स मणिपुर यूनिवर्सिटी के ऑफिस ता चाही असिगी जनवरी 3 फम की बहानबा AGM की मिफम दलो की बहानबा वारेप की मतुंग इना इंडियन बिल्डिंग कांग्रेस मणिपुर चैप्टर की पावसी मखाताना पिसरी थौ पुगदबा सिंह खनख्रे मणिपुर यूनिवर्सिटी की यूनिवर्सिटी इंजीनियर एंड थोइबना सेक्रेटरी ओइरे मसिगा इरोइनना महाक नेशनल काउंसिल ऑफ IBC न्यू दिल्ली की स्पेशल इनवाइटी ओइना सटलगनी इंडियन बिल्डिंग कांग्रेस मणिपुर चैप्टर की चेयरमैन ना मणिपुर लेंगा की PWD की चीफ इंजीनियर ओइरंबदगी पोथाख्रबा TS जॉय कुमार ना ओइरे ममा मपा ओइबसिंगना मचासिंगदा पीबा याबा ख्वादिगी अथोइबा खुदोल असि क्वालिटी एजुकेशन नि हाइना यूनाको स्कूल की चेयरमैन एंड इराबंतना यूनाको स्कूल खोंगमन की 2024 की सेशन की एनुअल डे की थरमदा फोंदोखरे गवर्नमेंट ऑफ इंडिया अमसुंग गवर्नमेंट ऑफ मणिपुर अमदी UNLF का नाकल अनि की मरकता साइन तौनखिबा पीस एग्रीमेंट के ग्राउंड रूल सिंग थुगाइखिबा लेते हाइना पांबाइना लुसिंगबा UNLF की डिपार्टमेंट ऑफ पब्लिसिटी की डायरेक्टर चराई रोंगबा थोक्सोमना थादोरकपा चेरोल अमदा हाइरकली इलेक्शन कमीशन ऑफ इंडिया ना सिट हुम्बुद्रा लेबा दिल्ली लेजिस्लेटिव असेंबली की मिखल लाकलिबा फेब्रुवारी 5 दा नोमतदा फांगथोकलगनी हाइना ngarang लाउथोखरे भोट मसिंग फेब्रुवारी 9 दा थिगदौरी चीफ इलेक्शन कमिश्नर राजीव कुमार नंगरांग नुथिल पाउमिसिंग दा हाई दिल्ली लेजिस्लेटिव असेंबली की सिट मसिंग हुम्बुद्रा असिगी मनुंगदा 12 दी रिजर्व सीट सिंगनी मिखल असिगिदमक पोलिंग स्टेशन 13,993 लेगनी मिखल असिगी नोटिफिकेशन जनवरी 13 थोकनी नुमित असिदगी मिरेप से पिसिनबे यारे अमसुंग मिरेप से सिंग लोकथोकपगी मतमना जनवरी 10 ओइगनी
Masiga loinana National Capital da Model Code of Conduct su khudaktagi satnahanba hokre. Manipur da drug siznaba nupi sing asi rehabilitation center sing da leiduna layeng badagi drug tagi lapthok luraba matung da amohana mahosagi phibam da hanjinduna relapse tabi sang adumak wangle mama mapa oibasing na sahi noriba drug siznaba angang singbo angang singidamak hangdokliba rehabilitation center singdoina thambana chumakhong thang oigani. Social Welfare Department ki makok thongbo official amana phongdorakpada Manipur da hojik drug sisinaba mioi singidamak Social Welfare Department ki makhada Integrated Rehabilitation Center kungataruk hangbagi manungda anina nupi khaktagini amasung amana angang singini. Lemoriba kunga humdoina nupa drug user sing layeng nanabagi damhaktani. Lamdam asida lanai oina rehabilitation center hangdokliba singi manungdasu nupi singi center hangba kaya leitri masi hangdoke haiba organization masing hengalhanbagi tangai fadaba leiri nupi singdagasu natana angang singi oina su rehabilitation center masing hengalhanbagi tangai fadaba yamnamak leiri. Manipur da drug sisinaba nupi kaya rehabilitation center singda thamduna layeng laba matungda mayai kaya bachinjak sing adudagi lapthok lurabasu tongan ba maram kharadagi center dagi hek thokibaga hanagi lambi aduda muk hanjinbagi chang yamna wangli. Lamdam asida mayai kaba drug siznaba nupi ayamba sex worker sing oidi makhoi sing asi khunai asina tongan ba mijeng amada yengbiba loinana makhoi bu imung manung amasung mali mata singna konsinbi bagi mahutta inthok laga thambi bagi mijeng amada yengba sinasu phibam asi laknana bagi achoba maram ama oidi. Center da leiraga matam sangna layeng satharaba matungda mayai ka ba chinjak tagi lapthok laba nupi kaya mapuroi bagi imung manung amasung mapamgi mabung maupa singna inthok pi badagi makhoi gi changjafam leitabana hana mahaka pulam bamioi sing aduga amu hana pulaktuna semdok luraba makhoi gi liset adu hanagi phibamda hanjilakpa kaya tattana thokli maram asina asigumba aranba lambi da chatluraba matungda makhoina chatluba lambi adu soide haiba khanglaktuna semdoknaba lambi thizariba miyoising asibu khunai asina minung siga loinana yengbiduna makhoibu pukning thogatpiba yamnamak tangai fade haiba wafam phongtorakhi. Minority community gidamak lengakna paikhatliba yaifa thaurangi scheme singi kanaba lawduna sotharaba minority singi chawkhat lambida thong manana sapminana ba puno honaminasi haina Manipur State Minority Commission gi chairperson Anwar Hussein appeal tawkhre. Manipur State Minority Commission gi midyang makhada all Chora Clubs Coordinating Committee na sinduna Kakching District ki manung sanba sura kaithelda nomagi oina pangthokiba miyam puna wakhal taminabagi thoramda saruk yakhiba Commission ki chairperson Anwar Hussein hai
kumja lising ani marigi February thada minority singi hak ngaknaba amadi kananabagi damak Manipur lengakna one man commission oina lingkhatki bani kumja lising ani tara October thada Christian amasung Buddhist furup ki mihut amamam hapsinduna commission asi chauthokki bani National Commission for Minority gumna State Minority Commission asidasu Muslim, Christian, Buddhist, Sikh, Parsi amasung Jain furup singbu minority singni haina yauri haina su mahakna makhatana phongdokhi Commission asina Minority Affairs, OBC amasung SC Department, Educational Empowerment, Skill Development Research, Media amadi atai Pradhan Mantri Jana Vikas Karyakaram PMJVK na chingba yaifa thaurang kaya su paikhatli haiki National TV Elimination Program gi numit chamani sa thagadaba intensified campaign ni manung sanangrang Thawal district ki Yaripok Kekru Mamang Community Hall da jana andalon activity ki makhada TV screening test amadi awareness program pangthokre masida miyoi marifurom na test tauki PHC Khoiromgi gynecologist Dr. Anis Begum amadi CSC Yaripoki senior treatment supervisor L Asarani na resource person oinasu saruk yaki Stelenga kilo simu loisang na ningtham maru marang kumsi sahi gi oina district agriculture office ki khuthang da lomi sing na phangdaba na maram oiduna Lairaba lomi sing da khudongsa daba kaya mayok na halle maram aduna loisang asin niyom chumna thabak paikhatlo haina Manipur lomi lup na lengak amadi mari leinaba loisangi pukning singsin kre Manipur lomi lup ki secretary S Ibobi sing na thadorok pa cherol amada kadai da chatlaga ningtham maru marang phangadage haiba khangdabana maram oiraga lairaba lomi sing hena awaba mayok nari amaromda ningtham maru marang thakrabasu ithai lokhong amasung damna chingba leitabana maram oiduna lisang sino sathok marang kaina puthokpa ngamdana lakli maram maduna District Agriculture Office ki khuthang na ningtham loroka mari leinaba maru marang har amadi khusu khulai na chingba araiba maungda lomi miyam da phangalu haina su makhatana phongdokhi Nahan waxing itare ni panba ningthauka ba numit ki ayukta sana konung Uttara Sanglenda ayang oirel irupagi laithau pangthokre Uttara Sanglen sana konung gi cherol amana hai Taibang miyoi bana taibang pangi hongna sa ayol aran kaya taukrabasu siraba matungda thawai na mapugi khuya khada sangjaruba matamda latna thong thingbi awaba dubo numit cheyol tare na mapung oiraga waksingi tare ni panbada ironungda irupagi laithawni hairi Governor Anauba Lakle Santi Hanjilak lagani haina Chief Minister na phongdokpa asina Manipur da Article 365 satnarabra haibagi wahang lakle haina Lok Sabha gi MP Angomsa Bimol akoi jamna maral sikre Sagolban Vlog Congress Committee na sinduna Segaro Takelambam Laikai dangarang pangthokiba interaction program da mahang na hai tokhai taba pamba kuki signal andarak tuna Manipur da hojik thokliba issue asigi mamang thaktagi Nauna Manipur da nampu tauba angambana aswanba bu namthaba lo leitabagi thawong sathaba matam sanglakle hauji irang thoklingai asida henjilakpagi wani State amagi Chief Minister Yahon Dabata natana khanghandana Governor na security gi review meeting pangthokpa haibasi constitution apiba thabak natte masidi lamdam aduda Article 365 sanaduna President rule lairaba matamda khaktamak yagadabani masigi sumathakta Chief Minister masamang na lamdam asida anauba Governor lakle tangdu leitaba hanjilak lagani haina phongdokliba mamangdana intelligence na report pirak taba kuire asigumba wakhal asina Chief Minister asi maming khaktagi oire power amata yawdra habasi taklabani Power amata faidaba Chief Minister ama lehalaga center na tauning ba tawduna loilam lengak salaiduna leiriba asida loilam lengak satnaba yaroi haiduna matam sangna lauduna lakiba lamdam asigi miyamna tumina leisiliba karigino haiki Constitution apiba state amagi hak loina thugaiduna thamliba asida
lamdam asigi miyamna Manipur kaiba yaroi major agreement leiraga leiba yaba natte state police ne action amata tauba ngamdre lengak pariba minister na kangnaba mafam kharadagi hendoklaga chatpa ngamdre Manipur asi hojik kaiduna mangda taraga leirabani colonial lengak amana furup ama mang tahanaba sinba matamda furup adugi semilon amadi wakhalon ani asi hanana thugaina ba hotnari Manipur dadi hojik semilon amata leitre lanai lalonba potchei yonba sitre India da potchei gi mamal khwadigi wangba state oire haiki ngerangi thoromasi da saru yakiba khundrak pam SCG MLATS Lokesor na hai lamdam amagi chief minister haibasi lamdam amagi mapi mapani mahang na tawthorak pathabak amana lamdam adugi izat lep kadori bani asumna miyoi asina lamdam asigi MP amabu karem kathainaba wangangda thawai usitabagi matau utkhiba asina atopa state ki lusingba singna mahak po hanthana yengba khakta natana Manipur asi thawalon heitaba saukhataba khunai amagumna launaba machak ama oi hainasu thamki Sahi khudingi pangthoktuna lakpa Sumang Lila ningtham kumhai kumsin sahi gi oinasu Manipur state Sumang Lila council sinna nupi lila tarahumdoi amadi nupa lila taramathoi na punna lila kanglup kunga mari na saruk yaduna kunmathoi suba Sumang Lila ningtham kumhai lising ani kunmari ngarang iboyaima Sumang Lila sanglenda hawdokre tha asigi kunga humdoi phawba chathagadaba ningtham kumhai asigi ahanba numita nupi Sumang Lila kanglup Alternative Theatre Group na sana bai khoigi yumna mingthon ba lila asi utki tharom asida Manipur State Planning Authority gi Deputy Chairman S Rajan Langthaban Assembly Constituency gi MLA Karam Syam amadi Manipur State Sumang Lila Council gi President Laisrom Tombana athoiba mithunglen sing oiduna saruk yakhi Thamna pokpi amadi yangang pokpi ki uyok sing the Central Force laibada khudong sanana bagari lambi sem lagani haina lamlai MLA na thamkibu WAPHAM thabak to onthorak trabadi National Highway samaga yangkhaini thoi Imphal urkhul lambi thingbi ki khongjang sangsilakadori uyok sing ani asida nahan ngasi ngarang tagi thamlam liba ngarang han tagi thamlak liba CRPF amadi BSF personnel sing asi lokthok pa yaroi Miyam gi aningba pa magi mayokta labadi hena kan ba khongjang sing sangsilakani haina lamlai Kendra Village Volunteer Force LKVVF ki Commander in Chief Yumkhaibam Bosana Phongdokhi uyok sing ani asida sajilamba kuki militant singi lanban takthokuna leiriba CRPF amadi BSF sing hankiba yaroi haina nahandagi yangang pokpi uyok singi singkhongda Maike adom gi nupi oibi kyana ahing yarek tuna khongjang sangsinki haujik sum makha na khongjang sangsili khongjang asinga mari leinana Bosana hai uyok sing asida natana Imphal East sana sabi uyok sing da leiriba kuki militant singi bunker sing takthok Central amadi State Force sing thambiu haukiba December 13 dagi 18 phawba leptana kuki militant sing na yangang pokpi thamna pokpi santi khongbal sana sabi amadi sabung kho khunaugi Maitei khunja sing da landarak tuna so apan kaya nanghan khraba matung uyok sing ani asida Central Force sing thamkibadagi nongmai kapa leptuna laklibani hainasu phongdokhi Manipur gi apunmugi saktam kahendana lehenge harabadi mitei furup mapangal kana leiba mathau tai Mitei na mapangal sonthakibada maike kyadagi saraulang sindra Manipur machet takigani haina United Committee Manipur USM ki President YK Dire na phongdokre WAPHAM singarang United People's Front Manipur UPF na thabum ama satharakliba chamaga mawudra mathoi suba nation consolidation man ki saru ama oina iramdam kanbalov ikalga khusam naduna Kaibi mana sing da leibai rabot Memorial Park taikoi amu hana khuntak laroi si hai bairam da khana naina bagi thoram amada phongtokhi bani Advanced Cat Lab Machine amadi High Concentration Oxygen sizinaduna patient amagi heart ki ahoba surgery tawdana mai pakna menba ngamkhre haina
hospital asina thadorokpa cherol amada hairi patient asigi maming inautombi chahi nifugani thoi Thawal district ki sarang patakini anabasi arterial septal defect ASD kawi patient asigi hatta diameter 35 mm chauna hobani patient asigi hatta leiriba ahoba si chauman bana surgery taunana ba phawba khanghan kre adubu advanced technology asi sisinaduna supnatagi pungkhai amagi manungda mai pakna menba ngamkre mahak pung anigi matungdagi di saba thakpa karisu tawtre hairi hauze amu makha tarakpada mapan gi pau sing pijari Nepal amadi debate ka lonaba border area da 7.1 yong nakan na hakiba yuhada yamdrabada miyoy samaga kunga taruklom laikidre samaga kuntra henbana chawna asok apan nangkre loina na yum amadi building kaya ni khaiba yawna lanthum paksana amangata thokre chawrang na ayuki pung taru ka minute kuntra mga rom taba matamda 7.1 yong na hakiba yuha asi India gi Bihar Assam amadi West Bengal da su saiteng phangki tawbata pu amang atamadi asi anadi yaukide adubu China da su 4.4 yawna yuha habadagi building khara amang ata thoki asi ana amadi asok apandi yaukide haide US tala kiba kanba ungi nonglai nuksita miyoy si kreduga miyoy la ani henbana nonglai nuksit asina maram oiraga mai phangdabagi awaba khudong chadaba chawna mayokna duna leire US ki mafam kayada ungi nonglai nuksit jawna un kham thengna tabadagi lambi da sathok sasin tawbada chawna kaiba thokpaga loinana un kham thengna ingbagi awaba chu chawna mayokna re haire khonjel dagi saruk tarani thoi hena yangba hypersonic missile North Korea gi supreme leader Kim Jong Un na mai pakna test tawkre KCNA mediana phongdorokpagi matung ina North Korea na mai pakna test tawkhiba hypersonic missile asi chaurakna kilometer 1,500 rom lapna leiba target ama mai pakna thugaiba ngamba makhalgi matik mayai leiraba missile makhal amani hairi Saudi Arabia gi Makkah amadi Madina da akan bamongda nong subadagi sauk thoktuna awaba kaya mayok narakpadagi high alert law thoktuna section tharang kaya laukhatkre hairi Canada gi Prime Minister Justin Trudeau Liberal Party amadi PM gi famdagi resign tawkre anauba leibak asigi Prime Minister oinanabagi race asida India dagi haukiba India macha ani su yauri panba yabadi Canada gi Prime Minister Justin Trudeau sahi taragi mayada leiba asigi Prime Minister oiduna lakhibani mahak India gi mayok talaiba Prime Minister amasuni haina launa duna lakhibani mahangna PM phamdagi resign tawkhraba matungda leiba asigi Prime Minister oinanabagi race asida yauriba lusing basing asi Chrystia Freeland Mark Carney Dominic Melanie Jolie Francois Philippe Champagne British Clark Anita Anand amadi George Sahal na chingbasing yauri sahi ahum hena Ukraine amadi Russia ga sokna duna lakliba lan asi handak amuka hena kangkhalakpaga iroinana haukiba pum kunga marigi manungda Russia gi air defense manga Ukraine kapthaduna yamna laina thugaikre Pakistan da Baluch Liberation Army BLA terrorist group na landaduna Pakistan gi lanmi nifuga tare lom hatkre attack asida lanmi kunthra rom na chawna asok apan nangkre hairi BLA na Pakistan gi masing yamlaba lanmi sing na tongduna lakliba gari singda bom amadi nongmaina landaduna tamthina hatkibani Chhattisgarh police gari da sathakiba attack da security personnel nipan amasung driver sikhibada Union Home Minister Amit Shah na ningthokaba numita
अवाबा फोंदोखरे अमसुंग अखोइगी लानमिसिंगी कथोकपादु लेमना मांगलोय हाइरदुना मार्च 2023 फाउगी मनुंगदा इंडियादगी नक्सलिज्म लोइसिनगनी वासखरे बस्तर डिवीजन की बिजापुर डिस्ट्रिक्ट की मनुंगदा कुकरा बेद्रे रूपता नहान नुमियुंगबा मतुंग पुंग अनि मखाइरोम ताबदा नक्सल सिंह पुलिस गाड़ी सिंह मनुंगदगी अमदा आईडी पोखाय हलखिबदा सिक्योरिटी पर्सनल निपान अमसुंग गाड़ी ड्राइवर अमा सिखिबसिंग असिदा अवाबा फोंदोकपदा अहांगना फोंदोकनबगी ओइथोकनिंगाय लेत्रे अदुबो अखोइगी लानमिसिंगना कथोकपदु लेमना मांगहलोय हाइबसी अहांगना नखोइदा थाजबा पीरी अखोइना मार्च 2023 फाउगी मनुंगदा इंडियागी लेमाइदगी नक्सलिज्म लोइसिनगनी हाइना अमित शाहना एक्सदा थागतपा पोस्ट अमदा हाइखि छत्तीसगढ़ चीफ मिनिस्टर विष्णु दियो साइनसु मावी सिंगी थबक अदु कंडेम तौरदुना नक्सलिज्म लोइसिनबगी लाथेंग असि मखा सथखिगनी हाइख्रे बिजापुरदा नक्सल सिंगी आईडी अटैक तलैकिदबा मियोय मापन असिगी मफम दाइकाय खुमनबा उत्पा ओइना ngarang pangthokpa thoram amada Vishnu Dio sai amasung atei kayamarum na minute ama tumina leptuna awaba phongdokhi ahanba phangba pausing matung na jawan sing asina Scorpio gari amada thangnaba Dantewa district ta chatpagi lambida IED adu pokhai halakhi bani Maharashtra gi Nagpur da ISMP Vihina nabani singnaba miyoy ani thengnakibaga loinana India pumbada leina asina nabami gi masing tare sure haina NDTV gi report amada phongdokre hauze amuk sanabagi pau tabinasi Uttarakhand pangthokpa kunthra suba sub junior amasung senior national thangta championship ta Manipur na team champion oire Uttarakhand pangthokadaba 18 suba cadet national fencing championship ta saruk yagadaba state ki team imphal thadokre hairi Department of Education is na sinduna pangthokkiba state 11 school sports meets lising ani kunmari kunmanga nahan loisin kibaga loinan Thaban Zone 3 na overall team champion oikre Gujarat na yumbu oiduna Ahmedabad ta pangthokkiba 13 suba junior national futsal championship ta Manipur runners up ta haure Pamyan ground Pasoi Part 2 da sathariba taruk suba SS Mani Sharma Ningsing 3rd division football league kina ngarang sanakibada TSF A top sifaina GFC Kangla Tongbibu Taramathoi Shwinoda Maithiba Pikre atopa mesta UYPA Kha Jirina USC Phayengbu ani amada thoi Maithiba Pikhi Kunthra mari suba senior national Shefata Pro championship da saruk yana ba Manipur gi nupa amasung nupi team ngarang Telangana pangkhre hairi Uttarakhand National Games ta saruk yana ba Manipur gi nupa football team semnana bagi probable kunthra ga mathoi gi maming lauthokre MNCF Flat Tournament lising ani kunmari kungamanga gi final da NCA ningthaukhong amasung KSDO kyam gaina tha sigi tarada Lairenjam public ground da sanaragani Social worker Congress Khongman na sinduna SWC ground Khongman da sathari batare suba thangjam ongbi nganbi memorial football tournament ki ngarang ahan background da sanaki ba group sigi match da khagi club kyamgai mamang laikai na KYPC kyamgai maning laikai bu pansil ahum amada maithiba pikhi group asiga topa match na MMC Mongkha lambina KYO Kong banandai bam laikai bu pansil ahum anida aduga Group D gi match tana BSU kairauna FFCCA ang thabo pansil ani shunoda aduga BPYCB panthoi B amasung SYDA sabal lekai goal chanadana draw oikhi Laiba asigi khwadigi chawba multi sports event oiriba National Games ta Manipur gi nupa amasung nupi hockey team animak sahi kya gi matungda saruk yagadawri lemjaningai oiriba event asigi kunthani pa suba edition Uttarakhand yumbu oiduna
था असिगी कुनगनी पादगी फेब्रुवारी 13 फाव पांगथोकनबा शेड्यूल तौरी गेम्स असिगिदमा स्टेट की हॉकी अनिमंगना कनबा मावंगदा सेम सारी मंगा सुबा MNCA अंडर 16 बॉयज नावरेम राज निंगथौ निंगसिंग ट्रॉफी लिसिंग अनि कुनमरी कुनमंगादा PCC मयाई कोइबी फाइनल की लंबा ngaikre लंगथबान पब्लिक ग्राउंड सथरिबा मणिपुर बेथरून क्रिकेट टूर्नामेंट की ngarang sanakibada YUCC क्वाकैथलना YPSU ललामबुंगबो रन 13 दा माइथिबा पीखे अमदी सेकमाजिंग खुनौ यूथ क्लब नसिंदुना क्लब असिगी सानाबुंगदा सथरिबा हानबा स्टेट 11 जूनियर ओपन वॉलीबॉल टूर्नामेंट की विनर ऑल मयांग इम्फाल मुस्लिम यूथ डेवलपमेंट ऑर्गेनाइजेशन एमी माइदो मयांग इम्फाल ना ओइख्रे दुसलकपदा मरोइबा पाव अमुहना मणिपुर की फाइनल फोटो इलेक्टोरल रोल फोंख्रे मणिपुर की वोटर लाकुन लिसिंग याखैगा मरी सुख्रे वोटर चमा लिसिंग मापन चात्रेट निफुगा माथोय लौथोख्रे मणिपुर की इरांग सिबो हंथरे हाइगदौरिब्रा हाइबो वाहंग लागली मौनहा अमा रिलीफ कैंप त थौरी यादुना सिरमले गवर्नर नसीसी पुदा चलुरे इरांग लोइसिलगनि हाइना थाजबा पिख्रे थबक यांगसिनबा गवर्नर ना NISID सेल दा खंगनख्रे हाइरे मणिपुर प्रेस क्लब की सही यांखै सुबगी कुमोन थौराम पांगथोख्रे रॉबिन्सन द बेस्ट फोटो जर्नलिस्ट अवार्ड खुसिनख्रे कुकी सिंह पुंगनी फुगनी पानी मनुंग लाले हाइसिगदबनी हाइना नागाना फोंदोरगनी मणिपुर की मियाम थोइनमी पाइनिंगाई ओइदे हाइबो वाफम हेल्थ मिनिस्टर डॉक्टर रंजना फोंदोख्रे खोलंगाक पहात पयारोय हाइना मफम क्यादा वकत मिफम सथख्रे ममा मपाना मचा सिंह पीब ख्वादिगी ममल याम खुदोल दी क्वालिटी एजुकेशन हाइना इराबंतना फोंदोरगली साइन तौनखिबा ग्राउंड रूल थुगाइखिबा लेते हाइन पावाफम फोंदोरगली दिल्ली असेंबली के इलेक्शन फेब्रुवारी 5 पांगथोंनबा मतम लेप्रे अमदी मणिपुर दा नुपी ड्रग यूजर सिंह रिलैप्स ताबगी सांग यामना वांगले सही नौरिबा यूजर सिंहबु अंगांगी अखनबा रिहैब सेंटर दा थंबा तंगाई फदे हाइबा वाफम फोंदोरगली पिजरिबा पाउसिंग असिग लोइनना होजिकी दिनुक्ति की फुंगलिबा पाउसे सिंगली लखथोक्सबा मरोइबा पाउसिंग मियामदा पिजब लोइसिनजरी मखा दारकपदा मतमतंग वाफम अमदी राशि फल की थरो मया पुना तामिनसी हौजिकी पुनमकपु पुष्परानी लाइश्रम नामुकाना खुरुमसरे
अमुका हन मियंग ताबिरिबा मदी ताबिरिबा सिंबु निर्मला थंगजमना तराम नौचरी इकोकनना खुरुमजरी पुदुना लाक्चरिबा सि मतम मतम gi wafam amadi rasifalni ngasigi sanalebak editorial kalam dagi lokatwa मतम मतम gi wafam da Human Rights Commission gi chairperson miyoibagi hak kannana ba chaingak lengak na today kano haibasini ngasi pujarak liba si laibak asida miyoibagi hak khongaw na bagi thaudok ching थोरक पमतमदा मधु यंगसिननबा अमसुंग अवाबा नंगलिबसिंग अदुदा अचुम वायल फंगनबदा नतना फंगनबदा मतेंग पांगनबगिदमक्ता प्रोटेक्शन ऑफ राइट ह्यूमन राइट्स एक्ट 1993 की मखादा नेशनल ह्यूमन राइट्स कमीशन सेंबदा नतना स्टेट सिंगदसु स्टेट ह्यूमन राइट्स कमीशन सिंग सेंबगी अयाबा पीरी Laibak asigi oina tongan be state singda state human rights commission sing lingduna thabak paikhatpa haurakhi state human rights commission na constitution of india ge taret suba schedule da yauriba state list amasung concrete list singda yauriba miyoibagi hak khongaw nabagi thodok sing thengjinba ngambagi matik mayai piribani masigi makhada manipur da so human rights commission asi kumjal sing amaga chamapan mabudra humdoi da linkhatki Manipur gumba miyoibagi hak khongaw nabagi thodok watok yamna laiba state amadadi asigumba commission asi yamna maru oi masida natana commission asi mapangal kanna mathok pangthok pangamba commission ama ohenbagi tangai fadaba lairi Human Rights Commission gi mapung oiba mathau asi miyoibagi hak khongaw nabagi thodok sing thingjinba natragana karigumba public survey amana miyoibagi hak ki matangda thausadaba matamda thijinba miyoibagi hak khongaw nabaga mari leinana court proceedings ta midyeng changba miyoibagi hak ngak naba khongaw naba singda kari logi ngak lo piwa yabagi yengsinba miyamda miyoibagi hak khongaw nabagi matangda wakhal lausing peba masagi oiba tonganba procedure sing semjaba state lengak amasung mari leinaba authorities sing dagi report sing kaukhatpana chingba matik mayai sing piriba sing asi piribani adubu matam gi laingakna karigumba matamda karigumlaba asigumlaba yamna maru oiraba body asibu miraiba yagadra thausadaba yagadra mathau tawhaningdaba yagadra hafam thokpa chairperson amasung member sing happy dabana commission asi matam sangna matau tawhandana lakpagi fibam ama manipur da uwa fangle masimakti yamna laibak thibani masimak lamdam asigi miyoiba singi pangpham thokpa hak adu laingakna matpani hairoidabagi maram laiti Manipur da Congress ki laingak leiramba matamda Manipur Human Rights Commission asi jahi nipan tha ahumlom mathau tawhandana Thamluraba matungda state asida BJP gi anoba laingak asi lakraba matungda kumjal lising aniga tarani panda commission asi chairperson haptuna nauna amuk hingat hanki commission asi nauhaunana amuk hingat hanki ba matam adudagi hauna state asida miyoibagi hak khongaw nabagi thodok singa mari leinaba casing thigat pagal loinana mari leinaba singda matam gi oina recommendation sing thaduna lakli Adubu Manipur Human Rights Commission gi chairperson Justice UV Saha kumjali singani kungamari gi August kungamari da mahaki thabak paibagi matam loiraduna thabak tagi pothakri mahaki mahutta anauba chairperson ama ngasi fawbudi laingakna hapagi mami udri Amarom da Manipur da haukiba kumjali singani kunga humdoigi me ahumdagi thokiba irang asida matam oiraga miyoibagi hak khongaw nabagi thodok kya leptana thorak libana asigum laba commission asi matau pangthok handana thamba haibasi achumba oiroi asigumba matam asidadi commission asi henama pungphana matik mathauna leina thabak tawba ngamba commission ama ohenbagi tangai fadaba leiribani MSRC gi chairperson asi UB Sahana oiringai matam asida commission asi mapungphana thabak tawgi mami chauna takhi case kya marum lokhatuna thijanba amasung laingak tamari leinaba recommendation kya piram khiba leike Irang asina maram oiraga mayum makai mai thadok pikraba miyoi kya gi awabagi kholau takhi Churachandpur Kangkok Pangpokpi Morena chingbada chattuna mafam aduda leiriba irangna mai thadokraba yum kya gi atek akayauna miyoi kayana unaduna makhoi gi oiba wakat kya
Taki eki matung ina commission asigi chairperson giloina na member ani hapagi ayaba pirabasu lengak na commission asigi member amakak haplaga thabak tawhanduna lakpani adubu haujikti chairperson leitrabani na member adu khaktana mathau tawba yadabana commission asi mathau pangthokpa ngamdana leiri matang asida panjaningbadi lamdam asida miyoibagi hak khongaunabagi thaudok yengsinduna asigumba thaudokki chaitheng nanglabasingda pigadaba lengak ingaklo adu lengak masana tode kanu haijaningi masini pujarakliba ngasigi matamattamgi wafam makatarakpada rasifal lamuk mayam puna taminasi makatarakpada rasifal amuk taminasi ahanbada mes rasida kudong chaba thengnaba chawkhatpa fagatpa pangthokningba khara pangthokpa aigi mimasing hangatpa lusingba singna chanbiba imungda santi leibanam ini pakang leisabi singgi oina nungsinagani mairoi singgi no honaningani bris rasi asawba apanba yaikhaiba sel chatpa kok shaba numini aigi mina migi michangda leikhigani changjarakpa kankhatluganu sokanba khananingba numitni pakang leisabi singgi oina mugnagani mairoi singgi no wakal fakchingani Mitun rasi sel maram chadana chatpa tokai taba achumbada aranba taba numitni tinaba singna oijaba laukiba numitni imungda charang nagani pakang leisabi singgi oina matkhenagani Mahiroi singoina wakal charang nagani karkar rasi wakal changba thabak thengnaragani sel fangba chatpa managani thabak ti pangthok lagani luchingba singna nungsibiba mingchat hengatpa imungda santi leiba numitni pakang leisabi singoina mat chanagani mahiroi singoina hotnaningani singa rasi hotna jaman kanaba aigi mi masing hengatpa aruba thabak pangthokpa changyengnabada mai pakpa mateng pibiba hengatpa singthabi bada yawba numitni pakang leisabi singoina wakal managani mahiroi singoina losing hengatlagani Kanyarasi akan bawa hai sisinadaba pagani sokan bawa ro balairagani sel maram chadana chatpa miwa misa taba numitni imungda charang nagani pakang leisabi singi oina mugnagani mahiroi singoina hotnaningloi tularasida chanbiba nungsibiba mateng pibiba hengatpa thoram pangthokpa marup mafam pak chawkhatpa athapa chatpa mitina badikana ba fangba numitni pakang leisabi singi oina nungsinagani mahiroi singoina wakal changlagani Brisirasi kudong chaba thengnaba chawkhatpa fagatpa kuinadagi khanjarakpa pangthokpa changyengnabada mai pakpa mateng pibiba hengatpa numitni pakang leisabi singoina wakal chanagani mahiroi singoina losing hengatlagani Danurasi sel fangba chatpa toragani thoramni pangthoklagani achau pisak khaidana loinabadi yagani lamtu chatpa mi loinabadi kanagani sanchi leiragani pakang leisabi singoina lau taunagani mahiroi singoina hotnaningani makarasi khurau thangba yengsinba amuktangda pangthokpa waba numitni migi mateng pangludaba fagani chel chatpana helagani tokai tagangani pakang leisabi singoina matkhenagani mahiroi singoina wakal fakchingani Kumbarasi saksina hona jangani thabakti pangthoklagani thausinbadi oirudaba fagani kudong chaba thengnaragani imungda santi leiragani pakang leisabi singoina nungsinagani mahiroi singoina hotnaningani aroibada minarasi hakchang wakal thabakta afaba numitni chawkhatpa fagatpa pangthokpada luna thokpa pangthokpa mamal leiba pot leishinba yaba numitni pakang leisabi singoina wakal chanagani mahiroi singoina losing hengatlagani masini pujarakliba asigi matamattamgi wafam amadi rasifal nungtigi fongliba pause singdagi lokthokjaba maroiba pau tabiriba pumnamak punermla thangjamna amukana kurunjari Admission open. Ibemal Bisal Academy Higher Secondary School. Hari basigi admission hangdokchari. School lasigi haukibe English singani kungo humdoigi. Bosemna loba SSLC exam da all Manipur gi oina 14th position holder takraba school door to door. Career consultant. Mama mapa aikoina khwaidigi waba mikobasi icha singna serana balambi singda ngangna sangna ba yadane satkibaduni. Tasena matam chana makoibu takpi tambi hodaba amadi lamjing hodabana makoigi nungda leiriba honaningbigi sakti adu masak khangjadi masimangna aranba lambi de chatkinaba chawbu lambi ama oiraktuna nongma nongmagi imung khurimakta masing hengalakli mama mapa kayagi mi lupira kangdari adu bunga sidi madugi damakta thoin hena waningai oidre door to door career consultant
Thobal Bazaar PNB opposite asida lakpiduna adongi isasing adugi career ga mari leinaba testing tokthokpiu amadi makhoi gi pungning wakhalbu mangal pibiduna isasing gi momon minokta aikhoisu harau minok taminasi door to door consultants asida fangliba khudong chabasingdi ahanbada DMIT haibadi dermatographic multiple intelligent test DMIT test asi aikoi gi khusa singi mami amadi